ꯗꯨꯅꯤꯌꯥ ꯑꯁꯤꯗ ꯑꯩꯈꯣꯏ ꯆꯍꯤ ꯈꯔꯒꯤꯗꯃꯛ ꯍꯤꯡꯕꯅꯤ, ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤꯕꯅꯤ. ꯑꯥꯈꯤꯔꯠꯇꯗꯤ ꯑꯜꯂꯥꯍꯅ ꯍꯦꯛ ꯄꯥꯝꯕꯤꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯕꯨ ꯁꯤꯕ ꯅꯥꯏꯗꯅ ꯂꯩꯍꯟꯕꯤꯒꯅꯤ. ꯗꯨꯅꯤꯌꯥꯒꯤ ꯄꯨꯟꯁꯤꯗꯤ ꯊꯨꯅ ꯂꯣꯏꯈꯤꯒꯗꯕ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯑꯥꯈꯤꯔꯠ ꯍꯥꯏꯕꯗꯨꯗꯤ ꯂꯣꯏꯕ ꯅꯥꯏꯗꯅ ꯂꯩꯔꯨꯒꯗꯕꯅꯤ. ꯆꯍꯤ 100ꯒꯤ ꯄꯨꯟꯁꯤꯒ ꯂꯣꯏꯕ ナꯏꯗꯕ ꯄꯨꯟꯁꯤꯒ ꯆꯥꯡꯗꯝꯅꯕ ꯃꯄꯥ ꯆꯥꯗꯦ. ꯗꯨꯅꯤꯌꯥꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯖꯟꯅꯠꯀꯤ ꯅꯨꯡꯉꯥꯏꯕꯒ ꯌꯦꯡꯅꯕꯗ ꯀꯔꯤꯁꯨ ꯅꯠꯇꯦ. ꯗꯨꯅꯤꯌꯥ ꯑꯁꯤꯗꯤ ꯍꯌꯤꯡ ꯑꯃꯒꯤ ꯃꯁꯥꯒꯤ ꯃꯃꯜ ꯌꯧꯗꯦ. ꯃꯁꯤꯗꯤ ꯑꯜꯂꯥꯍꯕꯨ ꯊꯥꯖꯕ ꯕꯟꯗꯥ ꯑꯃꯒꯤꯗꯃꯛꯇꯗꯤ ꯕꯟꯗꯤ ꯁꯪꯒꯨꯝꯕꯅꯤ ꯍꯥꯏꯅ ꯔꯁꯨꯜꯅ ꯍꯥꯏꯕꯤꯔꯝꯂꯕꯅꯤ. ꯑꯗꯨꯅ ꯃꯈꯣꯏꯅ ꯃꯁꯤꯒꯤ ꯁꯔꯨꯛ ꯄꯪꯌꯥꯝ ꯌꯥꯝꯅ ꯐꯪꯂꯣꯏ. ꯃꯁꯤꯗꯤ ꯁꯨꯞꯅꯒꯤ ꯑꯜꯂꯥꯍꯕꯨ ꯊꯥꯖꯗꯕꯁꯤꯡꯒꯤ ꯖꯟꯅꯠꯅꯤ. ꯃꯔꯝꯗꯤ ꯑꯜꯂꯥꯍꯕꯨ ꯊꯥꯖꯗꯕꯁꯤꯡꯗꯤ ꯑꯥꯈꯤꯔꯠꯇ ꯗꯟꯗꯤ ꯅꯠꯇꯅ ꯀꯔꯤꯁꯨ ꯐꯪꯂꯔꯣꯏꯗꯕꯅꯤ. ꯊꯥꯖꯕꯁꯤꯡꯒꯤꯅ ꯃꯈꯣꯏꯒꯤ ꯁꯔꯨꯛ ꯑꯥꯈꯤꯔꯠꯇ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯗꯅ ꯐꯪꯒꯗꯧꯔꯤꯕꯅꯤ. ꯗꯨꯅꯤꯌꯥꯗ ꯙꯔꯃ ꯌꯥꯝꯅ ꯂꯩ. ꯃꯈꯣꯏꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯏꯁꯂꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯣꯟꯅ ꯂꯥꯛꯄꯅꯤ. ꯑꯗꯨꯒ ꯃꯤꯑꯣꯏꯕꯅ ꯄꯤꯔꯛꯄ ꯑꯜꯂꯥꯍꯀꯤ ꯍꯨꯀꯨꯝꯁꯤꯡꯗꯨꯒꯤ ꯃꯄꯨꯡ ꯐꯥꯕꯗꯨꯅꯤ. ꯃꯑꯣꯡ ꯑꯃꯗ ꯍꯥꯏꯔꯒꯅ ꯃꯤꯑꯣꯏꯕꯕꯨ ꯂꯝꯖꯤꯡꯕꯤꯅꯕ ꯑꯜꯂꯥꯍꯅ ꯄꯤꯔꯛꯄ ꯃꯥꯒꯤ ꯌꯥꯊꯪꯁꯤꯡꯒꯤ ꯂꯣꯏꯁꯤꯟ ꯇꯥꯁꯤꯜꯂꯛꯄꯗꯨꯅꯤ. ꯋꯥꯍꯩꯒꯤ ꯑꯥꯔꯊ ꯑꯣꯏꯅ ꯑꯜꯂꯥꯍꯒꯤ ꯑꯄꯥꯝꯕꯗ ꯆꯪꯖꯕ ꯍꯥꯏꯕꯅꯤ. ꯃꯥꯒꯤ ꯕꯟꯗꯥꯁꯤꯡꯅ ꯗꯨꯅꯤꯌꯥꯗ ꯃꯇꯝ ꯈꯔ ꯂꯩꯕꯁꯤꯗ ꯀꯔꯝꯅ ꯂꯩꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯑꯜꯂꯥꯍꯒꯤ ꯑꯄꯥꯝꯕ ꯑꯃ ꯂꯩꯔꯤ. ꯃꯗꯨ ꯌꯥꯕꯗꯨꯕꯨꯅꯤ ꯏꯁꯂꯥꯝ ꯍꯥꯏꯔꯤꯕꯁꯤ. ꯍꯧꯖꯤꯛ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕ ꯋꯥꯍꯪꯗꯤ ꯑꯜꯂꯥꯍꯕꯨꯗꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯗꯦ, ꯃꯥꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯗꯦ. ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯍꯨꯀꯨꯝꯁꯤꯡ ꯀꯔꯝꯅ ꯈꯪꯕ ꯉꯝꯒꯅꯤ ꯑꯃꯁꯨꯡ ꯃꯈꯣꯏꯗꯨ ꯀꯗꯥꯏꯗ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤꯅꯤ. ꯑꯜꯂꯥꯍꯅ ꯃꯁꯤ ꯈꯪꯕꯤ ꯑꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯃꯔꯛꯇꯒꯤ ꯃꯥꯒꯤ ꯑꯈꯟꯅꯕ ꯃꯅꯥꯏ ꯈꯔ ꯃꯇꯝ ꯃꯇꯝꯗ ꯃꯥꯒꯤ ꯍꯨꯀꯨꯝꯁꯤꯡ ꯐꯔꯤꯁꯇꯥ ꯊꯥꯔꯛꯇꯨꯅ ꯈꯪꯍꯟꯕꯤꯔꯛꯏ ꯃꯥꯒꯤ ꯑꯇꯩ ꯕꯟꯗꯥꯁꯤꯡꯗ ꯌꯧꯍꯟꯅꯕ. ꯑꯁꯤꯒꯨꯝꯕ ꯑꯈꯟꯅꯕ ꯕꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯜꯂꯥꯍꯒꯤ ꯄꯩꯒꯝꯕꯔ, ꯅꯕꯤ, ꯔꯁꯨꯜ ꯍꯥꯏꯅ ꯈꯪꯅꯩ. ꯗꯨꯅꯤꯌꯥꯗ ꯄꯩꯒꯝꯕꯔ ꯂꯤꯁꯤꯡ ꯀꯌꯥ ꯂꯥꯛꯈ꯭ꯔꯦ. ꯅꯨꯍ, ꯏꯕ꯭ꯔꯥꯍꯤꯝ, ꯏꯁꯥ, ꯃꯨꯁꯥ ꯑꯃꯁꯨꯡ ꯃꯨꯍꯝꯃꯗ, ꯃꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛꯇ ꯑꯜꯂꯥꯍꯅ ꯁꯥꯟꯇꯤ ꯑꯣꯏꯍꯟꯕꯤꯁꯅꯨ, ꯃꯈꯣꯏꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯃꯤꯡ ꯂꯩꯕꯁꯤꯡꯅꯤ. ꯈꯔ ꯑꯃꯒꯤꯗꯤ ꯃꯈꯣꯏꯗ ꯈꯪꯍꯟꯕꯤꯔꯛꯈꯤꯕ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝꯁꯤꯡꯗꯨ ꯑꯩꯈꯣꯏꯗ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯌꯧꯊꯔꯛꯂꯦ. ꯑꯁꯤꯒꯨꯝꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤ ꯄꯥꯔꯒ ꯄꯩꯒꯝꯕꯔꯁꯤꯡꯗꯨꯅ ꯇꯧꯔꯝꯕ ꯕ꯭ꯌꯥꯈꯥꯁꯤꯡꯗꯨ ꯌꯦꯡꯂꯒ ꯑꯩꯈꯣꯏꯅ ꯑꯜꯂꯥꯍꯒꯤ ꯑꯄꯥꯝꯕꯒꯤ ꯃꯑꯣꯡꯗ ꯗꯨꯅꯤꯌꯥꯗ ꯀꯔꯝꯅ ꯍꯤꯡꯒꯗꯒꯦ ꯍꯥꯏꯕꯗꯨ ꯈꯪꯖꯕ ꯌꯥꯏ. ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯕ ꯏꯟꯖꯕ ꯕꯟꯗꯥ ꯑꯃ ꯑꯣꯏꯗꯨꯅ ꯑꯜꯂꯥꯍꯅ ꯌꯥꯕꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯅꯕꯒꯤꯗꯃꯛ ꯙꯔꯃ ꯑꯃ ꯆꯠꯆꯕ ꯃꯤꯅ ꯃꯥꯒꯤ ꯙꯔꯃꯒꯤ ꯂꯥꯏꯔꯤꯛꯇꯨ ꯄꯨꯛꯅꯤꯡ ꯅꯤꯡꯊꯤꯖꯅ ꯄꯥꯕ ꯅꯩꯅꯕ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯅꯤ. ꯏꯁꯂꯥꯝ ꯙꯔꯃꯒꯤ ꯂꯝꯖꯤꯡ ꯂꯥꯏꯔꯤꯛꯇꯤ ꯀꯨꯔꯥꯟ ꯑꯃꯁꯨꯡ ꯍꯗꯤꯁꯅꯤ. ꯀꯨꯔꯥꯟꯅ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝꯁꯤꯡꯗꯨꯒꯤ ꯋꯥꯔꯦꯡꯅꯤ. ꯍꯗꯤꯁꯅ ꯑꯩꯈꯣꯏꯒꯤ ꯔꯁꯨꯜꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯕꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯗꯝꯅꯤ. ꯑꯅꯤꯁꯤ ꯃꯃꯨꯠ ꯇꯥꯅ ꯈꯪꯅ ꯑꯃꯁꯨꯡ ꯃꯈꯣꯏꯁꯤꯗ ꯌꯥꯎꯔꯤꯕ ꯂꯝꯖꯤꯡꯒ ꯆꯥꯟꯅꯗꯅ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯑꯜꯂꯥꯍꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯟꯁꯤ ꯂꯦꯟꯕ, ꯃꯥꯅ ꯌꯥꯕꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯕ ꯑꯃꯁꯨꯡ ꯖꯟꯅꯠ ꯐꯪꯕ ꯑꯣꯏꯊꯣꯛꯇꯕꯅꯤ. ꯀꯨꯔꯥꯟ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛꯇ ꯊꯥꯔꯛꯄꯅꯤ. ꯃꯨꯁꯂꯤꯝꯁꯤꯡ ꯈꯛꯇꯒꯤ ꯑꯣꯏꯅ ꯄꯤꯔꯛꯈꯤꯕ ꯅꯠꯇꯦ. ꯃꯁꯤ ꯆꯍꯤ 12 ꯆꯪꯅ ꯃꯆꯦꯠ ꯃꯆꯦꯠ ꯂꯥꯛꯈꯤꯕꯅꯤ. ꯃꯁꯤꯒꯤ ꯑꯍꯥꯟꯕ ꯂꯥꯛꯈꯤꯕ ꯑꯌꯥꯠ ꯑꯗꯨꯗꯤ ꯁꯨꯔꯥ ꯑꯂꯛ 33 ꯁꯨꯕ ꯁꯨꯔꯥꯒꯤ ꯑꯍꯥꯟꯕ ꯑꯌꯥꯠ ꯑꯗꯨꯅꯤ. ꯃꯁꯤ ꯁꯣꯛ 718ꯒꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 12ꯗ ꯑꯍꯤꯡꯗ ꯄꯤꯔꯛꯄꯅꯤ. ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯔꯣꯏꯕ ꯑꯌꯥꯠ ꯁꯨꯔꯥ 5 ꯁꯨꯕ ꯁꯨꯔꯥꯒꯤ 3 ꯁꯨꯕ ꯑꯌꯥꯠ ꯑꯁꯤꯅꯤ. ꯃꯁꯤꯅ ꯁꯣꯛ 739ꯒꯤ ꯃꯥꯔꯁꯀꯤ ꯇꯥꯡ 9ꯒꯤ ꯅꯨꯡꯊꯤꯜꯗ ꯄꯤꯔꯛꯄꯅꯤ. ꯃꯁꯤꯗ ꯆꯦꯞꯇꯔ 113 ꯌꯥꯎꯏ. ꯑꯃꯃꯝꯕꯨ ꯁꯨꯔꯥ ꯀꯧꯏ. ꯄꯨꯂꯞ ꯄꯨꯟꯅ
ayat 13,933 yawi. Masigi ayat karadi Rasulna Makkahda layringaida pirakpani, karana Madinada pirakpani. Makkahagi surasingdi telap tawi, aduga ayambana miyoibagi akoibada layriba onthokna sanna chinnana layriba chauraba Saurasgat asi yenglaga masigi marumda onthokna nungsi hairaba sembiba mapu ama lay haibasi khandaraknaba amasung madu yanaba miyoibagi bibekta taknaba warengsingni. Madinagi surasingdi ayambana sangi, makoisidi anambana samajik ain amasung dharmagi hukumsingni macet iduna tamjinkiba Qurangi ayatsingdo Rasul laykidraba matungda lairik oina punsilakpa matamda magi sahabasingna asang-asangba surasing lairik adugi machinwaida aduga aten basingduna mamayromda thamki. Masida yauriba masaksingdo paurapna makhal ahum thokna khaidokpa yai. Amatang ngairaba mapugi matik mangal amasung magi thagatpagi wahising dunia asida miyoibana ingadaba mapugi yathang-sing akhiratta magi bandasinggi mathakta Allahgi aroiba bichar aduga makoida pigadaba mana amasung dandi. Sunnat haibasi Qurangi hukumsingdugi pangthoknaba hotnabada Rasulna hairamba taurambasing adune. Islamgi anganba jukta madugi ayamba paudamsingdu wari oina layramlabasu makha tarakpa sadisingda makoidu komjinduna mangjin thakiba muslimsingduna ayiba oina thambiramle. Masibu aikoina hadis haina khangnai. Masida Rasulna hairamba wasing amasung mana taurammi haibasing yawi. Rasulgi matung sahi cha kaya kumtharaklaga thawai yauba muslimsingna makoisingsi khomjinkhibani amasung ikiba lairik yamna lay. Makoidugi manungda singthaba yabadi Sahih Bukhari, Sahih Muslim, Sunan Ibn Majah, Sunan Abu Dawud, Jamia Tirmizi, amasung Sunan Nasaini. Makoi taruk asibu siha sitta aseng bataruk hairaga khangnaki. Makoi singsi Rasulgi matung sahi chanidagi chahum phawagi manungda ikibani. Mana hinglingaigi matamda Rasulna magi wahising iba thinglammi. Masi magi wahising dugi magun layba watpagi natte toiga masung ayiba record ani khabrang layrabadi Allahgi wahaygi marakta magi wahay yansinkiba yabagi akiba adu laybadagini. Hadisna Qurangi wahisinggi isarado mayek senghalli. Masina nong manong magi banda amagi punsigi tawdok wathokta Allahgi hukumsingdu karamna ngakna satkadage haibado utpani. Masina amatang ngairaba mapuda thajabagi wakallon amasung miyoibana sembiba mapugi mamangda masagi hisab lan khatpham thokpa adubu mayek senghanbani. Islamgi anganba sarukta laingakpasingna Quran amasung hadisna panbidaba adubu muslim amagi punsigadi thatatnaba yadaba mari lainaba lanai amasung samajik oiba wafam kaya thengnaki. Asigumba matang lakpada sasan pairiba khalifa aduna wafam adu matamduda hingliba Rasulgi sahabasing adugi mamangda warep ama launabagidamak puthoktuna thammi. Yamna kupna kanna nainaraba matungda wafam adugidamak sahabasing dugi yetnaba laytana yanaraba Islamgi ihulgasu sanaba warep ama laubangamki. Asigumba warepki makhada khalifa aduna wathok adu loisillammi. Asigumna lepnakiba warepsingbu izma kawi. Konadi masi Islamgi ain kanglongi saruk ama oirakki. Rasulna matam amada wathok adugi warep Quran amasung magi sunnatta fangdrabadi magi sahabasingna yanaba aduda lepkadabadi haina tapiramni.
ꯏꯖꯃꯥ ꯍꯥꯏꯕꯁꯤ ꯏꯁꯂꯥꯝꯒꯤ ꯑꯥꯏꯟ ꯀꯥꯡꯂꯣꯟꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯔꯁꯨꯜꯅ ꯍꯥꯟꯅꯅ ꯌꯥꯊꯣꯛꯄꯤꯔꯝꯂꯕꯅꯤ. ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯇꯝ ꯌꯥꯝꯅ ꯊꯨꯅ ꯃꯥꯒꯤ ꯁꯥꯍꯥꯕꯥꯁꯤꯡꯅ ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ. ꯆꯍꯤ 100 ꯐꯥꯐꯥꯠꯈꯤꯗꯦ. ꯃꯁꯤꯒꯤ ꯈꯨꯗꯝ ꯈꯔꯗꯤ ꯀꯨꯔꯥꯟꯕꯨ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯈꯣꯝꯖꯤꯟꯈꯤꯕ ꯃꯇꯝꯗ ꯀꯨꯔꯥꯟꯒꯤ ꯑꯌꯥꯠꯅꯤ ꯍꯥꯏꯅ ꯄꯨꯟꯁꯤꯟꯅꯔꯛꯈꯤꯕ ꯑꯏꯕꯁꯤꯡꯗꯨ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ ꯑꯅꯤꯅ ꯃꯁꯤ ꯑꯜꯂꯥꯍꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯛꯈꯤꯕꯅꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯔꯁꯨꯜꯒꯤ ꯃꯆꯤꯟꯅ ꯍꯥꯏꯔꯒ ꯃꯥꯒꯤ ꯑꯏꯕꯁꯤꯡꯗ ꯏꯍꯟꯈꯤꯕꯅꯤ ꯍꯥꯏꯅ ꯁꯥꯈꯤ ꯄꯤꯕ ꯉꯝꯕ ꯃꯤ ꯑꯅꯤ ꯆꯣꯡꯊꯣꯛꯂꯕ ꯃꯇꯝꯗꯇ ꯃꯗꯨꯕꯨ ꯂꯧꯁꯤꯟꯕ ꯍꯥꯏꯅ ꯇꯥꯟꯅꯈꯤꯕ ꯋꯥꯔꯦꯞ. ꯃꯨꯁꯜꯃꯥꯟꯁꯤꯡꯒꯤ ꯌꯨꯒ ꯑꯃ ꯍꯧꯕꯒꯤ ꯃꯇꯥꯡ ꯂꯥꯛꯂꯕꯗ ꯃꯗꯨꯕꯨ ꯔꯁꯨꯜꯅ ꯃꯗꯤꯅꯥꯗ ꯆꯦꯟꯈꯤꯕ ꯆꯍꯤ ꯑꯗꯨꯗꯒꯤ ꯍꯧꯁꯤ ꯍꯥꯏꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯑꯃꯁꯨꯡ ꯈꯂꯤꯐꯥ ꯎꯃꯔ ꯔꯖꯤꯌꯜꯂꯥꯍꯨ ꯑꯟꯍꯨꯒꯤ ꯃꯇꯝꯗ ꯌꯨ ꯊꯛꯂꯛꯄꯁꯤꯡꯕꯨ ꯆꯩ 30 ꯐꯨꯕꯒꯤ ꯇꯥꯅꯈꯤꯕ ꯋꯥꯔꯦꯞ ꯄꯟꯕ ꯌꯥꯏ. ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯗꯨꯅꯤꯌꯥ ꯑꯃꯁꯨꯡ ꯑꯥꯈꯤꯔꯠ ꯑꯅꯤꯃꯛꯇ ꯃꯥꯏ ꯄꯥꯛꯅ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯑꯜꯂꯥꯍꯅ ꯀꯨꯔꯥꯟꯗ ꯀꯔꯤ ꯍꯥꯏꯔꯤ ꯍꯥꯏꯅ ꯃꯃꯨꯠ ꯇꯥꯅ ꯅꯩꯅꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯃꯁꯨꯡ ꯔꯁꯨꯜꯅ ꯀꯔꯤ ꯍꯥꯏꯕꯤꯔꯝꯃꯤ ꯍꯥꯏꯕꯗꯨ ꯍꯗꯤꯁꯀꯤ ꯂꯥꯏꯔꯤꯛꯁꯤꯡ ꯄꯥꯔꯒ ꯃꯃꯨꯠ ꯇꯥꯅ ꯅꯩꯅꯔꯒ ꯈꯪꯕ ꯉꯝꯒꯅꯤ. ꯇꯧꯏꯒꯨꯝꯕꯁꯨꯡ ꯀꯨꯔꯥꯟ ꯑꯃꯁꯨꯡ ꯍꯗꯤꯁꯄꯨ ꯃꯃꯨꯠ ꯇꯥꯅ ꯅꯩꯅꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯑꯜꯂꯥꯍꯅ ꯀꯔꯤ ꯍꯥꯏꯔꯤ ꯔꯁꯨꯜꯅ ꯀꯔꯤ ꯇꯥꯛꯄꯤꯔꯝꯃꯤ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯒꯅꯤ. ꯗꯨꯅꯤꯌꯥ ꯑꯃꯁꯨꯡ ꯑꯥꯈꯤꯔꯠ ꯑꯅꯤꯃꯛꯇ ꯃꯥꯏ ꯄꯥꯛꯅ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯀꯨꯔꯥꯟ ꯑꯃꯁꯨꯡ ꯍꯗꯤꯁꯄꯨ ꯃꯃꯨꯠ ꯇꯥꯅ ꯅꯩꯅꯕ, ꯑꯜꯂꯥꯍꯅ ꯀꯔꯤ ꯇꯥꯛꯄꯤꯔꯤ, ꯀꯔꯤ ꯍꯥꯏꯕꯤꯔꯤ, ꯑꯜꯂꯥꯍꯒꯤ ꯌꯥꯊꯪꯅ ꯀꯔꯤꯅꯣ ꯑꯃꯁꯨꯡ ꯔꯁꯨꯜꯅ ꯑꯩꯈꯣꯏꯗ ꯀꯔꯝꯕ ꯊꯕꯛꯁꯤꯡ ꯇꯧ ꯍꯥꯏꯔꯝꯃꯤ, ꯀꯔꯝꯕ ꯊꯕꯛꯅ ꯐꯠꯇꯦ ꯍꯥꯏꯔꯝꯃꯤ, ꯃꯇꯧ ꯀꯔꯝꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯨ ꯍꯥꯏꯔꯝꯃꯤ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯍꯗꯤꯁꯀꯤ ꯂꯥꯏꯔꯤꯛꯁꯤꯡꯕꯨ ꯃꯃꯨꯠ ꯇꯥꯅ ꯈꯪꯅꯕ ꯍꯣꯠꯅꯕ ꯗꯔꯀꯥꯔ ꯇꯥꯏ. ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯄꯥꯕ ꯉꯝꯗ꯭ꯔꯕꯁꯨ, ꯈꯪꯗ꯭ꯔꯕꯁꯨ ꯑꯈꯪꯕ ꯑꯍꯩꯕ ꯃꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ, ꯆꯪꯗꯨꯅ, ꯍꯪꯗꯨꯅ ꯊꯤꯗꯨꯅ ꯗꯨꯅꯤꯌꯥ ꯑꯃꯁꯨꯡ ꯑꯥꯈꯤꯔꯠ ꯑꯅꯤꯃꯛꯀꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯅꯕ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ. ꯑꯜꯂꯥꯍ ꯁꯨꯕꯍꯥꯅꯍꯨ ꯋꯥ ꯇꯥꯂꯥꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯗꯨꯅꯤꯌꯥ ꯑꯃꯁꯨꯡ ꯑꯥꯈꯤꯔꯠꯇ ꯃꯥꯏ ꯄꯥꯛꯅ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯏꯕꯥꯗꯠ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯍꯟꯕꯤꯕ ꯑꯣꯏꯁꯅꯨ.